BJYM की President oina thau puramba Manohar Mayum Barish Sarmabu khanghaudana masagi pham gi power pumba louthorakpa se Brahmin ni haina chatharakpa Thawong la haibagi chingnaba phawi haina All Manipur Brahmin Association gi spokesperson Bachaspati Mayum Samananda Sarmana phongdokre wafam ase Major Khulda leiba Manipur Press Club ta pangthokpa paumi singa unaba amada phongdokhibani Magna Makhatana Nimit Kharani ki mamangda BJP state ki order ki matung ina Barishpu BJYM ki president ki louthorakpa si laibak thibani Thawong asi Mahakpu Brahmin ni haiduna louthorakpra haibasi organization ki maikeidagi chingnaba phawi masi achumba langla langjun athubada BJP ki maikeidagi khanganbiyo haina appeal tawrakhi loinena leingak na paikhatlakpa afaba khongthang kayada organization na saugattuna laki makhatana saugatki kani haiba wafam phongdokhi Brahman organization adugi mati yamna nuai taba thamoi sokpa amakak phawe asigumba Manipur government amadi BJP Manipur state na lokhalakpa moigi khongthang waron thrakki matang dubu ero adai NRC bu ero thabuk thorum khodimak te koi matam subada sogalaga lai ad makha taba suge sogut khigani haiba wafam se thamjage aduga mahak adugumba young talent young dynamic oiba Barish ko nupa amakha BJYM gi adugumba man yubo morsa gi president pham di ma puraga dum leijaraga sumagi power punama magi adugumba activity punama lokthui habiche tabada akhoi adugi matik yamna nuai jade masigi maram kari maram leibiginu haibadu masu